Imagi Chakhumna khurumjari friend aina mamangi masigi purise kakpagi video semjagre ko ado ngasina amuk tubagi video semjari loiba phawba yengbiu bhab tanabagi damakta finan gini mase ado aina pasting paper da phi je aina napsinjare ko aigi ngaksamgi pakpagi changje asidagi inchi ama makhai side ta pakthoan gani ko aduga aina laujare ado ngaksamgi aigi shape sida ko thamjinjare nanjalaga aduga ngaksamgi shape se smaina chu oma pairaga yekpiro ko adom na video sida bhab ta da ba yaubiraga ju comment da soidana haibirao ai adum comment da haijarake pasting paper ji yaudраga ju ko phi je khaktana ju dum tuba yai ko phinan je hapa yai ado aina hauji ngaksamgi mark to thamgraba matung ko phi je adum koigi mathak thangadaba phi duna phi duga aduga phinan gi phi je ga ko upsannaraga thamgadabani ko taiba matamda apanda legadaba animak to taiba matamda ngaksamgi round kakhibasidagi ko koi inchi makhai mu phi je thado thambiramo aduga taibiyo ngaksamgi design hapagi kachin gomase yaurpa matamda jitum je down toraga tapna thamaga ko laibiyo aduga taibiyo ai hauji ngaksam je taiba loijare ko ado hauji taigraga khoina inchi makhai ma thado ga thamami ba phi je asi je thamaga aikoi round je ka ani ko ai kakpagi video je kitang camera je soidana uchaba ngamjadre warau biroi khanjai aina hauji ngaksamgi akoiba je kakpa loijare ko aduga khoina phi je kitang inchi makha amba je asi je sumaina corner oiba go oiba machin tumaga leibse asigumba jingje aikoi kakkani adagi khoina ngaksamgi round je inchi makha ma thado ga thamamba je asi je pura akoiba je kakkani ko khara kakpa matamda taibagi langdo son biganu ko madu kakthar khragadi amuk soi gini ado aina hauji ka aba matungda sumaina manung mapan mathang makha je onthok jare ko masi onthoga khoi ngaksamgi shape se phajana phinan jida ko phajana semani adum yabani pasting paper hapaga su thupa aduga oheningba shape to ohenba yabani ado adum masida ko press amutang tawbiragadi amu hena nungai gani ko ngaksamgi shape sida ko phajana sembiro aduga hauji aikhoina thekchingi badugi matai sida ko mathaktagi khoi tai gani ko mathaktagi phajana nappaga tai gadabani ko mayai romda yam changjalakadaba natte matai nappaga tai gani ko aikhoigi ngaksamgi shape sida sum taibiyo yam section taibiyo hendokpa amadi henjanba yade ko aduga sumaina koi corner gumba lakpa je asi phajana jitum je down tora thambiraga ne lairaga taibiyo kaimta chingbiganu taiba matamda phajana normal oina namaga taibiro ngaksamgi pati je hapa matamda sumaina aina hojik tawriba se sumaina phi ji pakna tawraga shape tugi matungina kaaga hapa suyai ko aduna tabida aikhoina 45 degree da kaaga phaina kakpado phi do adugi pati duna su hapa dum yai ka sukaide adubu design hapakpa ngaksamgi shape tadi ko sumaina phi pakna thamaga hapasina phai aduga pasting paper hapasjam sijina busu nungai ko pasting paper je ngaksamgi shape tugi matungina aina kakthachare ko aigi je round ina round kakthale aduga amo aikhoina pasting paper je yauna phi je ka pulapna sumaina fold toksalaga taisan basu dum yai ko aduga pasting paper je kitang pikna ka aga phi je dum thekchalaga tairasu yai tapna thekchalaga round akoiba se taibiyo taiba matamda chingaga taibiganu ko namaga tapna adum taibiyo aigi video se adomna kitang nungaiba kanaba oiragadi like tawbiyo aduga adomna kanagumba khanghaningba hayaningba leiraga su share tawbiyo aigi channel asi subscribe tawdriba oiragadi subscribe tawbiyo ko aduga bell icon tu su soidana nambiramu mathangi video adomda yam first oina notification langnabagi damakta hauji aikoi ngaksamgi finanje loirabanina lengbanje amuk taisilaji mangi phijigidi finanje hapabanina khoigi kitang pixel ne balengbanje back side kiduna kitang chaurani ado chawbo hentoi ba sakse adum ngaksam longgi manung thangba saisida hento ol ga adum lehanbiyo
ꯂꯦꯡꯕꯥꯜ ꯑꯅꯤꯁꯤ ꯇꯥꯏꯁꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯔꯛ ꯍꯟꯅ ꯇꯥꯏꯕꯤꯌꯨꯀꯣ꯫ ꯂꯦꯡꯕꯥꯟꯁꯦ ꯁꯥꯏꯠ ꯑꯃꯗꯤ ꯇꯥꯏꯕ ꯂꯣꯏꯔꯦꯀꯣ, ꯑꯗꯣ ꯁꯥꯏꯠ ꯑꯃꯁꯤꯁꯨ ꯑꯃꯨꯛ ꯇꯥꯏꯁꯤ ꯇꯨ ꯃꯁꯤꯗ ꯂꯩꯔꯦꯀꯣ, ꯁꯤꯗꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯑꯩꯈꯣꯏ ꯏꯟꯆꯤ ꯃꯈꯥꯏ ꯑꯃꯒꯤ ꯆꯥꯡꯁꯦ ꯉꯛꯁꯝꯂꯣꯝꯗꯅꯦꯕ ꯊꯥꯗꯣꯛꯑ ꯊꯝꯃꯝꯃꯤꯁꯦ꯫ ꯐ꯭ꯔꯟꯠ ꯁꯥꯏꯠꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯤꯅꯟꯗꯣ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯄꯤꯛꯁꯜꯂꯦꯕꯀꯣ, ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯁꯤꯗ ꯕꯦꯛ ꯁꯥꯏꯠꯀꯤ ꯐꯤꯁꯤꯗ ꯏꯟꯆꯤ ꯃꯈꯥꯏ ꯑꯃ ꯍꯦꯟꯇꯣꯛꯍꯜꯂꯤꯕꯁꯦ꯫ ꯑꯗꯣ ꯃꯁꯤ ꯇꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯕꯥꯟꯒꯤ ꯁꯥꯏꯠꯂꯣꯝ ꯊꯪꯕ ꯑꯁꯤꯗꯀꯣ, ꯄꯥꯝꯕꯣꯝꯂꯣꯝ ꯊꯪꯕꯗ ꯈꯤꯇꯪ ꯗꯥꯎꯟ ꯑꯣꯏꯔꯞꯅ ꯇꯥꯏꯕꯤꯌꯨꯀꯣ, ꯏꯟꯆꯤ ꯃꯈꯥꯏ ꯑꯃꯇꯪ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯡꯕꯥꯟ ꯑꯅꯤꯁꯦ ꯇꯥꯏꯕ ꯂꯣꯏꯖꯔꯦꯀꯣ, ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯁꯥꯏꯠꯀꯤ ꯐꯤꯅꯟꯁꯦ ꯑꯃꯨꯛ ꯍꯥꯞꯄꯁꯤ꯫ ꯕꯦꯛ ꯁꯥꯏꯠꯀꯤ ꯐꯤꯅꯟꯁꯦ ꯍꯥꯞꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯩꯅ ꯉꯁꯥꯏ ꯀꯛꯑꯒ ꯊꯝꯈꯤꯕ ꯄꯇꯤꯁꯤꯡꯗꯣ ꯑꯗꯨꯗꯣ ꯂꯧꯖꯔꯦ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯦ ꯁꯦꯞꯇ ꯊꯝꯃꯒ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯐꯤꯁꯦ ꯖꯣꯏꯟ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯆꯪꯒꯗꯕ ꯆꯥꯡ ꯁꯥꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯤꯔꯣꯀꯣ, ꯑꯩꯈꯣꯏꯒꯤ ꯉꯛꯁꯝꯗꯨꯒꯤ ꯁꯥꯡꯕꯗꯨꯒꯤ ꯆꯥꯡꯗꯣ ꯅꯥꯞꯇꯣ ꯍꯥꯏꯐꯦꯠ ꯇꯧꯕꯤꯌꯨꯀꯣ, ꯑꯗꯨꯒ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯃꯨꯛꯃꯁꯤ ꯃꯌꯥꯏꯗꯀꯣ ꯐꯣꯜ ꯇꯧꯁꯜꯂꯒ ꯇꯥꯏꯕꯤꯔꯣ꯫ ꯑꯩꯒꯤꯁꯦ ꯏꯟꯆꯤ 1.5 ꯃꯨꯛꯀꯤ ꯆꯥꯡꯅꯤꯀꯣ ꯄꯥꯛꯂꯤꯕꯁꯦ, ꯑꯗꯨ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯁꯜꯂꯦ, ꯑꯗꯣ ꯏꯟꯆꯤ 2 ꯀꯛꯄꯤꯔꯕꯁꯨ ꯌꯥꯏꯀꯣ꯫ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯃꯌꯥꯏꯗ ꯐꯣꯜ ꯇꯧꯁꯜꯂꯒ ꯇꯥꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯤ ꯑꯁꯤ ꯉꯛꯁꯝꯁꯤꯗ ꯍꯥꯞꯄꯅꯤꯀꯣ, ꯕꯦꯛ ꯁꯥꯏꯠꯀꯤꯗꯨꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯦꯡꯕꯥꯟꯒꯤ ꯏꯟꯆꯤ ꯃꯈꯥꯏꯃꯨꯛꯀꯤꯗꯤ ꯆꯥꯡꯗꯤ ꯆꯪꯁꯤꯜꯂꯒ ꯇꯥꯏꯗꯅ, ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯐꯤꯁꯤꯁꯨ ꯈꯤꯇꯪ ꯍꯦꯟꯇꯣꯛꯍꯜꯂꯒ ꯇꯥꯏꯕꯤꯌꯨ ꯐꯤꯅꯟꯁꯦ꯫ ꯑꯗꯨ ꯐꯤꯅꯟꯁꯦ ꯍꯥꯞꯄ ꯃꯇꯝꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯥꯞꯄꯤꯌꯨꯀꯣ, ꯃꯁꯤꯁꯨ ꯃꯉꯥꯏ ꯃꯊꯛꯁꯨ ꯃꯈꯥꯁꯨ ꯐꯤꯁꯦ ꯆꯤꯡꯉꯒ ꯇꯥꯏꯕꯤꯒꯅꯨ, ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯅꯝꯃꯒ ꯇꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯉꯛꯁꯝꯒꯤ ꯐꯤꯁꯦ ꯍꯥꯞꯄ ꯃꯇꯝꯗꯀꯣ, ꯄꯇꯤꯁꯦ ꯍꯥꯞꯄ ꯃꯇꯝꯗ ꯂꯦꯡꯕꯥꯟꯗ ꯉꯁꯥই ꯇꯥꯏꯈꯤꯕꯒꯤ ꯖꯣꯏꯟꯒꯤ ꯍꯦꯟꯇꯣꯛꯑꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯕꯦꯛ ꯁꯥꯏꯠ ꯂꯣꯝꯗ ꯑꯣꯏꯅ ꯊꯦꯛꯆꯟꯕꯤꯔꯒ ꯇꯥꯏꯕꯤꯌꯨꯀꯣ, ꯐꯤꯅꯟꯁꯤꯅ ꯅꯟꯕ ꯃꯇꯝꯗ ꯇꯥꯏꯕ ꯃꯇꯝꯗ꯫ ꯑꯩꯈꯣꯏ ꯐꯤꯅꯟꯁꯤꯒ ꯉꯛꯁꯝꯒꯤ ꯐꯤꯁꯤꯒ ꯇꯥꯏꯕ ꯃꯇꯝꯗ ꯏꯟꯆꯤ ꯃꯈꯥꯏꯃꯨꯛ ꯍꯦꯟꯇꯣꯛꯑꯒ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯐꯖꯅ ꯔꯥꯎꯟ ꯑꯣꯏꯕ ꯖꯒꯥꯁꯤꯡꯁꯦ ꯑꯗꯨꯝ ꯀꯥꯇꯤꯁꯤꯅꯀꯣ ꯇꯥꯏꯈꯤꯕ ꯂꯪꯗꯣ ꯁꯣꯛꯍꯟꯗꯕꯤꯗ ꯑꯗꯨꯝ ꯈꯔ ꯀꯛꯄꯤꯔꯣ꯫ ꯑꯗꯨꯒ ꯐꯖꯅ ꯁꯨꯃꯥꯏꯅ ꯂꯦꯡꯕꯥꯟꯒꯤ ꯐꯤꯗꯣ ꯍꯦꯟꯇꯣꯛꯏꯕꯗꯨꯒ ꯑꯗꯨꯒ ꯐꯤꯅꯟꯗꯨꯒ ꯐꯖꯅ ꯐꯣꯜ ꯇꯧꯁꯟꯕꯤꯔꯣ, ꯑꯗꯨꯒ ꯃꯇꯥꯏꯔꯣꯝ ꯊꯪꯕꯁꯤꯗ ꯅꯝꯃꯒ ꯐꯖꯅ ꯇꯥꯏꯕꯤꯔꯣ꯫ ꯑꯩꯈꯣই ꯉꯛꯁꯝꯒꯤ ꯃꯇꯥꯏꯔꯣꯝ ꯊꯪꯕꯁꯦ ꯇꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯅꯨꯡꯂꯣꯝꯗ ꯂꯥꯏꯟ ꯑꯃꯒ ꯑꯃꯨꯛ ꯇꯥꯏꯅꯤꯀꯣ꯫ ꯑꯅꯤꯔꯛ ꯇꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯗꯤꯖꯥꯏꯟꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯦꯀꯣ, ꯑꯗꯣꯝꯅ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯗꯇ ꯑꯣꯏꯅ ꯑꯃꯇꯪ ꯇꯥꯏꯕꯤꯔꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯃꯅꯨꯡꯗ ꯃꯔꯝ ꯑꯃ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯥꯏꯕꯤꯔꯕꯁꯨ ꯌꯥꯏꯀꯣ꯫ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ, ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤꯗꯤ꯫ ꯑꯩ ꯍꯧꯖꯤꯛ ꯉꯛꯁꯝꯒꯤ ꯐꯤꯅꯟꯁꯦ ꯍꯥꯞꯄ ꯂꯣꯏꯖꯔꯦ, ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯩꯔꯦꯀꯣ꯫ ꯑꯩꯅ ꯕꯦꯛ ꯁꯥꯏꯠꯀꯤ ꯉꯛꯁꯝꯗꯣ, ꯑꯗꯣ ꯃꯁꯤꯅ ꯐ꯭ꯔꯟꯠ ꯁꯥꯏꯠꯀꯤ ꯉꯛꯁꯝꯗꯣ ꯂꯩꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯦꯒꯥꯒꯤ ꯐꯤꯅꯟꯁꯦ ꯑꯃꯨꯛ ꯍꯥꯞꯄꯁꯤꯀꯣ꯫ ꯁꯦꯒꯥꯒꯤ ꯃꯁꯤꯒꯤ ꯄꯇꯤꯁꯦ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯁꯦꯒꯥꯁꯦ ꯈꯤꯇꯪ ꯍꯥꯏꯐꯦꯠ ꯀꯛꯊꯠꯄꯤꯔꯣ, ꯑꯍꯦꯟꯕ ꯌꯥꯎꯔꯒꯁꯨ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯒꯥꯗ ꯍꯥꯞꯂꯤꯕ ꯄꯇꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯐꯣꯜ ꯇꯧꯔꯒ ꯇꯥꯏꯔꯒ ꯊꯝꯈꯤꯕ ꯄꯇꯤꯗꯨꯅꯤꯀꯣ, ꯉꯛꯁꯝꯒꯤ ꯕꯦꯛ ꯁꯥꯏꯠꯇꯁꯨ ꯍꯥꯞꯈꯤꯕꯅꯤ꯫ ꯑꯗꯣ ꯑꯗꯨꯒꯤ ꯐꯤꯗꯨꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯁꯦꯒꯥꯒꯤꯁꯤ ꯁꯨꯝ ꯍꯥꯞꯀꯗꯕꯅꯤꯀꯣ꯫ ꯌꯥꯝ ꯂꯥꯏꯕꯅꯦ, ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦ ꯁꯦꯒꯥ ꯀꯣꯠꯄꯤ ꯇꯨꯕꯁꯤꯁꯨ꯫ ꯑꯗꯣ ꯁꯤ ꯍꯥꯞꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯐꯤꯁꯦ ꯃꯊꯛ ꯊꯪꯒꯗꯕ ꯁꯥꯏꯠꯇꯣ ꯑꯗꯣꯝꯗꯒꯤ ꯅꯝꯃꯒ ꯍꯥꯞꯄꯤꯒꯗꯕꯅꯤꯀꯣ, ꯃꯅꯨꯡꯗꯒꯤ ꯍꯥꯞꯀꯗꯕ ꯅꯠꯇꯦ꯫ ꯑꯗꯣ ꯃꯅꯨꯡꯂꯣꯝꯗꯒꯤ ꯍꯥꯞꯄꯒ ꯃꯊꯛꯇ ꯊꯦꯛꯀꯠꯂꯛꯄꯁꯨ ꯗꯤꯖꯥꯏꯟꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯤ, ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ꯫ ꯑꯗꯨꯁꯨ ꯃꯊꯛꯇ ꯑꯣꯏꯅ ꯍꯥꯞꯄꯒ ꯃꯅꯨꯡꯗ ꯊꯦꯛꯆꯟꯈꯤꯕꯗꯨꯅ ꯍꯦꯜꯂꯤꯀꯣ ꯐꯕ꯫ ꯑꯗꯣ ꯑꯩꯒꯤꯁꯤ ꯌꯦꯡꯕꯤꯌꯨꯀꯣ, ꯑꯗꯣ ꯃꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯉꯛꯁꯝꯒꯤ ꯉꯁꯥꯏ ꯔꯥꯎꯟꯗ ꯀꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯃꯅꯨꯡꯗꯀꯣ ꯇꯥꯏꯈꯤꯕꯒꯤ ꯈꯤꯇꯪ ꯂꯦꯝꯕ ꯁꯔꯨꯛꯁꯤꯗ ꯑꯗꯨꯝ ꯀꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯏꯁꯟꯈꯤꯕ ꯂꯪꯗꯣ ꯁꯣꯛꯇꯅꯕ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤ ꯑꯃꯨꯛ ꯊꯦꯛꯆꯜꯂꯒ ꯑꯩꯈꯣꯏ ꯄꯔꯃꯤꯅꯦꯟ ꯑꯣꯏꯅ ꯃꯁꯤ ꯇꯥꯏꯁꯜꯂꯅꯤꯀꯣ꯫ ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯂꯤꯠꯄꯒꯤꯅꯤꯅ ꯑꯗꯨꯝ
ꯃꯦꯆꯤꯟꯅ ꯇꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯜ ꯑꯣꯏꯅꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯂꯤꯠꯄꯒꯤ ꯑꯅꯥꯟꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯠꯅ ꯖꯤꯇꯨꯝꯅ ꯇꯧꯔꯒ ꯇꯥꯏꯕꯤꯌꯨ ꯃꯁꯤꯁꯨ ꯑꯗꯨꯝ ꯐꯤꯁꯦ ꯆꯤꯡꯗꯕꯤꯗ ꯐꯖꯅ ꯅꯝꯃꯒ ꯇꯞꯅ ꯇꯥꯏꯕꯤꯌꯨ ꯆꯤꯡꯉꯒꯗꯤꯀꯣ ꯁꯦꯒꯥꯗꯣ ꯑꯩꯈꯣꯏ ꯄꯩꯕ ꯌꯥꯏ ꯐꯖꯅ ꯇꯥꯔꯣꯏꯕ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯦꯒꯥꯒꯤ ꯐꯤꯅꯟꯁꯦ ꯍꯥꯞꯄ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯣꯝ ꯁꯥꯏꯗꯀꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯅꯤꯃꯛ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯄ꯭ꯔꯦꯁ ꯇꯧꯔꯀꯥꯟꯗ ꯐꯖꯅ ꯐꯤꯛꯁ ꯑꯣꯏꯅ ꯇꯥꯔꯛꯀꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯐꯤꯁꯦ ꯃꯅꯨꯡ ꯃꯄꯥꯟ ꯑꯣꯟꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯁꯥꯏꯠꯁꯦ ꯑꯃꯨꯛ ꯇꯥꯏꯔꯅꯤꯀꯣ ꯑꯗꯣ ꯃꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯐꯖꯅ ꯐꯤꯛꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯄꯤꯟꯅ ꯐꯥꯖꯤꯜꯂ ꯊꯝꯕꯤꯌꯨꯀꯣ ꯄꯤꯟꯅ ꯐꯥꯖꯤꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯇꯣ ꯂꯦꯡꯗꯕꯤꯗ ꯐꯖꯅ ꯐꯤꯛꯁ ꯑꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯇꯥꯏꯗ꯭ꯔꯤꯉꯩꯗ ꯅꯥꯞꯇꯣ ꯍꯥꯏꯐꯦꯠꯇꯪ ꯑꯗꯣꯝꯒꯤ ꯁꯥꯏꯖꯇꯣ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯇꯥꯏꯕꯤꯌꯨꯀꯣ ꯑꯗꯨꯒ ꯇꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯍꯧꯕ ꯁ꯭ꯇꯥꯔꯇꯤꯡꯁꯦ 2 times ꯁ꯭ꯇ꯭ꯔꯛ ꯈꯤꯇꯪ ꯃꯆꯦꯠ ꯈꯤꯇꯪ ꯍꯟꯖꯤꯟꯅ ꯇꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯉꯁꯥꯏ ꯐꯤꯒꯔ ꯁꯦꯝꯃꯒ ꯊꯝꯈꯤꯕꯗꯣ ꯅꯥꯞꯇꯨꯗ ꯐꯖꯅ ꯇꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯑꯩꯅ ꯈꯥꯏꯕ ꯃꯇꯦꯛ ꯑꯃ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯐꯥꯎꯁꯦ ꯈꯥꯏꯒꯗꯕꯗꯣ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯒ ꯇꯥꯏꯕꯤꯌꯨ ꯑꯗꯣ ꯇꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯇꯦꯛꯁꯤꯐꯧ ꯂꯪꯗꯣ ꯂꯣꯟꯁꯤꯟꯅꯔꯒ ꯇꯥꯏꯅꯤꯀꯣ ꯗꯕꯜ ꯑꯗꯨꯒ ꯑꯃꯨꯛ ꯈꯤꯇꯪ ꯏꯟꯆꯤ 1.5 ꯇꯥꯏꯈꯠꯂꯛꯑ ꯃꯇꯨꯡꯗꯒꯤꯗꯤ ꯈꯤꯇꯪ ꯆꯠꯊꯣꯛꯅꯔꯒ ꯇꯥꯏꯒꯅꯤꯀꯣ ꯒꯦꯞꯇꯣ ½ ꯏꯟꯆꯤꯒꯨꯝꯕ ꯊꯝꯃꯒ ꯇꯥꯏꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯥꯏꯗꯁꯤꯗꯁꯨ ꯑꯗꯨꯝ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯥꯏꯕꯤꯔꯣ ꯕꯣꯗꯤꯒꯤ ꯁꯥꯏड ꯑꯃꯁꯦ ꯇꯥꯏꯕ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯅꯥꯀꯜ ꯑꯃꯁꯦ ꯇꯥꯏꯅꯕꯒꯤꯗꯃꯛꯇ ꯐꯤꯁꯦ ꯐꯖꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯤꯡꯅ ꯍꯥꯏꯐꯦꯠ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯁꯤꯁꯨ ꯐꯖꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯕꯣꯗꯤ ꯁꯦꯞꯇꯣ ꯃꯥꯔꯛ ꯇꯧꯔ ꯊꯝꯈꯤꯕꯗꯨꯗ ꯑꯗꯣꯝꯅ ꯇꯥꯏꯕꯤꯔꯣ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯇꯥꯏꯕ ꯇꯨꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯅ ꯑꯗꯣꯝꯅ ꯇꯨꯕ ꯇꯥꯏꯕꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯗꯨꯝ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯂꯥꯏꯛ ꯑꯃꯇꯪ ꯀꯣꯃꯦꯟ ꯑꯃꯇꯪ ꯇꯧꯕꯤꯔꯛꯄꯅ ꯑꯩ ꯋꯥꯈꯜ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯨꯔꯤꯠꯁꯦ ꯕꯣꯗꯤꯒꯤ ꯁꯥꯏꯠꯁꯦ ꯇꯥꯏꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥꯒꯤ ꯑꯩꯅ ꯈꯤꯇꯪ ꯈꯥꯏꯔꯒ ꯊꯝꯒꯗꯕꯁꯦ ꯑꯁꯤꯒꯤꯁꯦ ꯑꯃꯨꯛ ꯇꯥꯏꯁꯤ ꯑꯗꯣ ꯈꯥꯏꯅꯕꯒꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯍꯟꯕꯤꯔꯣꯕꯀꯣ ꯕꯦꯛꯀ ꯐ꯭ꯔꯟꯒꯁꯦ ꯅꯟꯁꯤꯟꯅꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯏꯁꯟꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯝꯃꯤꯁꯦ ꯁꯨꯃꯥꯏꯅꯀꯣ ꯎꯞꯁꯜꯂꯒ ꯊꯝꯃꯒꯅꯦ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯩꯈꯣই ꯊꯦꯛꯆꯟꯕꯤꯔꯣꯕꯀꯣ ꯑꯗꯣꯝꯅ ꯊꯦꯛꯅꯤꯡꯕ ꯆꯥꯡꯗꯣ ꯑꯗꯨꯒ ꯇꯥꯏꯕꯤꯔꯣ ꯅꯥꯀꯜ ꯑꯃꯁꯤꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯛꯆꯜꯂꯒ ꯇꯥꯏꯔꯅꯦꯕꯀꯣ ꯑꯗꯣꯝꯅ ꯐꯤꯗꯣ ꯄꯥꯛꯅ ꯊꯝꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏꯀꯣ ꯑꯩꯒꯤꯗꯤ ꯄꯤꯛꯅ ꯊꯝꯃꯦ ꯃꯁꯤ ꯂꯩꯖꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯇꯥꯏꯈꯤꯕ ꯂꯪꯗꯣ ꯃꯌꯥꯏꯗ ꯇꯥꯏꯈꯤꯕꯗꯣ ꯂꯧꯊꯣꯛꯄꯤꯔꯣꯕ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯑꯣꯄꯟ ꯇꯧꯔꯀꯥꯟꯗꯀꯣ ꯁꯤ ꯐꯤꯕꯝꯁꯦ ꯑꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯥꯏꯕꯁꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯇꯥꯏꯕ ꯌꯥꯕꯅꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯅꯥꯀꯟ ꯁꯥꯏड ꯑꯃꯒꯤꯁꯨ ꯇꯥꯏꯖꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯪꯁꯦ ꯁꯠꯇꯣꯛꯆꯔꯦꯀꯣ ꯃꯁꯤꯁꯨ ꯌꯦꯡꯕꯤꯌꯨꯗꯨ ꯁꯨꯃꯥꯏꯅ ꯇꯥꯔꯗ꯭ꯔꯥ ꯐꯖꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯣꯜꯍꯟꯅꯤꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯈꯥꯒꯤ ꯔꯥꯎꯟ ꯑꯀꯣꯏꯕꯗꯣ ꯐꯨꯔꯤꯠꯇꯨꯒꯤ ꯑꯗꯨ ꯑꯃꯨꯛ ꯇꯥꯏꯁꯜꯂꯅꯤꯀꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯄꯥꯛꯅ ꯊꯦꯛꯆꯤꯟꯖꯗ꯭ꯔꯦ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯣ ꯑꯗꯣꯝꯅ ꯄꯥꯛꯇꯛꯅ ꯊꯝꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏ ꯄꯤꯛꯅ ꯊꯝꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯇꯥꯏꯖꯔꯦ ꯃꯁꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯉꯛꯁꯝꯁꯦ ꯉꯁꯥꯏ ꯃꯦꯆꯤꯟꯅ ꯇꯥꯏꯈꯤꯕꯗꯣ ꯐ꯭ꯔꯟ ꯁꯥꯏꯗꯀꯤꯗꯣ ꯑꯗꯨꯗꯣ ꯑꯩꯁꯦ ꯇꯨꯝꯅ ꯂꯪꯂꯥ ꯑꯃꯇꯪ ꯇꯧꯔꯒ ꯇꯨꯝ ꯑꯀꯨꯞꯄꯗꯀꯣ ꯃꯁꯤ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯍꯦꯃꯤꯡ ꯑꯣꯏꯅ ꯇꯥꯏꯖꯔꯦꯀꯣ ꯑꯗꯨꯒ ꯃꯦꯆꯤꯟꯅ ꯇꯥꯏꯈꯤꯕ ꯂꯪꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯆꯔꯦ ꯉꯛꯁꯝꯒꯤꯗꯤ ꯑꯩꯈꯣꯏ ꯈꯨꯠꯅ ꯇꯨꯝꯅ ꯇꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯃꯤꯡ ꯇꯧꯕꯁꯤꯅ ꯍꯦꯜꯂꯤ ꯐꯖꯕꯁꯦ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯅꯤ ꯃꯦꯆꯤꯟꯅ ꯇꯥꯔꯕꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯁꯦ ꯐꯤꯁꯦ ꯄꯨꯔꯥ ꯇꯨꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯄ꯭ꯔꯦꯁ ꯇꯧꯖꯔꯦ ꯄ꯭ꯔꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ
ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯇꯨꯔꯤꯕ ꯐꯨꯔꯤꯠꯁꯦ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯏꯁꯥꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ